Noney District ki Rationing agent singi JAC na Imphal Jiribam Lambi Da Koukhiba economic blockade adu Matam Khara Komthokle haina JAC ki Convenor K Atun Gonmei na phongdorakli Paumi singa unaba amada wafam asi phongdokle duna mahakna makhata na hai kumjali singani tarama pandagi lisingani kunithoi fawgi Rationing agent singda pifam thokpa odorium pithok tabagi mayokta blockade adu Koukhibani Noney District ki DC ki khutangda Chief Minister amasung KFN PD gi Mari lainaba official singda thengkhang kyarak memorandum pisin khrabasu tabidabadagi blockade asi makha chathaduna lakhibani adubu mari lainaba department dagi blockade asi matam khara komthok pinaba hairakpadagi miyam gi khudong sataba sing adugi yenglaga komthokpani blockade komthoklabasu Rationing agent singi demand asidi hanba lairoi athubada demand sing asi pithoraktrabadi hen akan makhongjang sangsilaknanaba sem saduna lairi haina sumakna makhata na phongdorakli